ngasi phongkiba tungan Manipuri sifong amasung thokiba thawdok wathoksingdagi maroibi ipausing miyamna thamjagi ahanbada paunil kol pausidi lokosaraga KNF ki mathakta RAB na akan mamongna thijin humjinbagi thabak kan sathari hawkiba April 2 da Bangladesh ki Thanchi Bazar da liba Krishi amasung Sonali dagi Kuki militant singna Bangladesh ki senfam da lupa Taragatet lising nifuga mga mati mobile phone kaya lut tawkraba matung lebak adugi Rapid Action Battalions RAB amasum Bangladesh Army ki combined team na Kuki National Front KNF ki matakta akan bathijin humjin bagi thabak leptana sangsilakpagi saruk ama oina naha lahulupasigi Central Committee ki Chief Coordinator fukraba matung haujuk phawbada lop asigi nupi keder taragani pan yauna keder yankai gumdai kusukulai kya ga kona na fagat namkre pausna makatara dun hai lop asigi Central Committee Coordinator COSIM bong sa yankai ga mga Mandarban gi Uttar Zilla gi manungsan ba square area da sadakiba operation fagat pangkiban hari mag fagat kraba matung lop asigi lanmi sing matang fagat pangkibani hauju phawda fagalaba lanmi sing adugi kusukulai kaya su fagat pangkre loinana makoina lut tawkiba senfam sing fagat na bagi dama thijun humjin bagi thabak makhatana sathari hari atopa pawmana sing amasum tam anigi marakta khaibum tahanana ba haibasi Congress Party ki agenda mani Susindro Lakadariba Taragani Pansuba Lok Sabha Mikhal asida Congress ki oina tholakliba outer gi Merep Alfred ke Atharna Meetei di SDP royamadi inner gi candidate Bimol Akoizamna SDP ni haiba ani thokpagi wafam asina miyam da samamna hale Merep animak punduna Congress ki asumba agenda miyam na mek singna khangadabani haina Consumers Affairs Food and Public Distribution Minister Baishangtham Susindro na photokre wafam asinga si kurai tinsit prota leba ma ki yumda pangthokiba pawgi mifam amada photokibani magna makha taraduna lamdam asida sing amasum tam ani gi marakta khaibung tahanana ba haibasi Congress Party ki agenda mani masi phangnawa Congress na thawai haksang yauna honari Waroshin purakpadi arrivani adubu Congress na miyam na yadaba mai kaida waroshin purakna ba honariba si oiroidabu wakhaloni Raja miyam bu Satra ina uduna para takpa ki mawang si atupa matamda lepkadabani Kuki Phurup ki miyoi singna malem na thoki daba Kuki Anglo War ama thoki haina history samlakpada kumza English singani ga taraga mangagi December taraga mapanda Congress lengana recognize tawduna sashinaba history samgatpada ayaba Congress na pikibani BJP government lakpada ki kumza English singani ga taraga mapanda famkiba cabinet mipamana warep lawduna Kuki Anglo War si thoki di haina lakthokpaga loinana Kuki Rising haina mingthon pikibani Congress laingakna Meetei Phurup sing muthatnabagi damak Myanmar gi MP oiramba Thanglen Pawga su tawnaramdagi Manipurna awana kya mayunaribani ngasi Manipurda khundaribi Yellow Phurup Meetei sing landarakliba Myanmar masa sing su gi marumda Thanglen Pawgi khutangna sanglakhiba ngaktani Congress Party ki election manifesto da Manipur gi matang da point manga da yauriba asiga Kuki gi demand ga thengnaba leiti khetnaba leiti Congress Party na singam sum tam khaibung tahanana bonari masigi khudam di taragani 5 super Lok Sabha election after amadi inner parliamentary constituency ki mire oidiba singi marakta agenda da khetnaba amadi Congress Party ki after the mire oidiba Alfred ke Atharna ITLF ki miyoi sing unariba asini Congress Party na Meetei Phurup loishina na bohonariba si athubada lepkadabani haidi atopa pawmana ST list thabak to onthokadaba 6am da aikoi ki mihut yawba mathau tai mesor pangthokadariba taraga nipan sub Lok Sabha mikhal asida RPI gi mere poiriba mesor thanaujam karigumba mikhal asida mahakna mai paklabadi Meetei na schedule tribe list sanbara kari thaudang lawgani amadi matau kramna Salhangani haibigi matangda Schedule Tribe Demand Committee ki thaumi singa mesor thanaujam unadana wakhanakre Kaisampata lebe candidate asigi mayumda Schedule Tribe Demand Committee ki thaumi singa unakiba duda committee asina taliba demand kadai fawu thamoi singna pangthokani haibigi wafam demand committee na thamki candidate oidiba mesor thanaujam na lamdam asida khundariba Yelhomi Phurup sing Schedule Tribe list saningadabani haibasi magna hanadagi tandun lakpadi mani Masigidamak Union Tribal Minister Arjun Mundaga su unaduna takshinkre
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯊꯝꯕ ꯋꯥꯁꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯣꯏꯟꯠ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯗꯒꯤꯅꯤ꯫ ꯃꯩꯇꯩꯅ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯅꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯥꯐꯨ ꯄꯤꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯔꯣꯏ ꯍꯥꯏꯅ ꯇꯧꯗꯕ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯅ ꯆꯥꯛꯂꯕ ꯐꯥꯎꯕ ꯍꯟꯅ ꯎꯈꯤꯗ꯭ꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯆꯤꯔꯣꯜ ꯑꯃꯅ ꯄꯤꯕꯅ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯕ ꯉꯝꯂꯣꯏ꯫ ꯗꯤꯃꯥꯟ ꯑꯁꯤ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯌꯥꯎꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ 13ꯔꯛ ꯁꯨꯕ ꯃꯃꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ MSFDSꯗ 13 ꯁꯨꯕ ꯃꯃꯤ ꯅꯨꯃꯤꯠ ꯑꯃꯁꯨꯡ 4 ꯁꯨꯕ SN ꯆꯥꯟꯁꯤꯅꯦ ꯑꯥꯔꯀꯥꯏꯚꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯃꯤꯁꯅꯔꯅ ꯆꯤꯐ ꯒꯦꯁ, ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯌꯔꯃꯦꯟ ꯑꯦꯜ ꯁꯨꯔꯖꯀꯥꯟꯇ ꯁꯔꯃꯅ, ꯁꯛꯅꯥꯏꯔꯕ ꯐꯤꯂꯝ ꯃꯦꯀꯔ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃꯅ ꯃꯊꯪꯁꯤꯅ ꯆꯤꯐ ꯒꯦꯁ, ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯛꯅꯥꯏꯔꯕ ꯗꯥꯏꯁ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯆꯥꯎꯈꯠꯄ ꯐꯖꯔꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯂꯣꯏꯅꯅ MSFDSꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤ ꯁꯟꯖꯨ ꯁꯔꯃꯅ ꯀꯤꯅꯣꯠ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯗꯨꯅ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯒꯤ ꯑꯣꯏꯕ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯑꯣꯏꯕ ꯗꯤꯕꯦꯂꯞꯃꯦꯟꯠꯁꯤꯡ ꯄꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯃꯔꯣꯝꯗꯅ ꯂꯥꯟ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯎ ꯆꯥꯔꯥ ꯊꯥꯈ꯭ꯔꯦ꯫ ꯉꯔꯥꯡ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅ ꯂꯥꯛꯄꯒꯤ ꯏꯔꯣꯏꯅꯅ ꯍꯧꯈꯤꯕ ꯀꯨꯝꯁꯤꯡ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯈꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯩꯇꯩ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡ ꯑꯗꯨꯕꯨ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯌꯨꯊ ꯍꯩꯔꯣꯛ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯅ ꯍꯩꯔꯣꯛ ꯃꯦꯂꯩ ꯇꯝꯄꯥꯛꯇ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ WYHꯀꯤ ꯊꯧꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯍꯩꯅꯧ, ꯀꯐꯣꯏꯅꯆꯤꯡꯕ ꯎꯍꯩ ꯄꯥꯟꯕ ꯎ ꯆꯥꯔꯥꯁꯤꯡ ꯊꯥꯖꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯣꯟꯕ ꯗꯨꯏꯂꯦꯂꯦꯟꯒꯤ ISBT मनाक्ता लेबा RK इलेक्ट्रॉनिक्स शॉप ममांग मियोय अमगी असिबा हक्चांग लेरमले हाइदि लेखिद्रबा मियोय दुंगा से अयुक मनाक नकपदा लेबा मियोय सिंगना थेंगनरकपदगी खुदकता पुलिसता पाउ पिखि असिबा हक्चांग पुलिसना लौखत्तुना मसक खांगदोकनबा रिम्स मौकता थमख्रे हाइदि अतोप्पा पाउ अमना वामागी हाना येंगसिन कंगलुपकी लैरिबा मियोय कुन्नसिगी मथक्ता मियोय मंगा अमगा हापसिंदुना चापथोखरे वाखलोन मानब अपुनबा वामा कंगलैपाकना लमदमसिदा पांगथोकपा थौरम हाइबसि लुहोंगबा लाना थौरम सोराटकी अकोइबा फमलिबा मियामना का हेना पैसा थाबा लुहोंगबा मदि हाइजिंगपोर्टकी थौरमदा फिजंग खनबदा का हेना सेल थालदुना सेंदोंग खरगिदमक खनबा केक ककपा केक इन्ना अमदि खुदोपिनबना सिंगबा मपानगी चटनबि कया मतौ तंबा अमदि सेंजाव पाइबा खरना लमदमसिदा तौनिंगबा तौनरकपसिंग अमदि इनात सिंगनरकपसिंग असिबु मतम साना थिंगनबा वामाना मांगजौनना वरेप लौख्रबा मतुंग हौखिबा मार्च 23 लमतागी थनिल नुमितगी मियोय कुन्ना साबा येंगसिन कंगलुमना थौरम पांगथोकलिबा मफमसिंगदा कोइना सतुना मौसादगी चटनदुना लाकपा इनातका मरि लेनबा थौरमसिंग कंगलोन चुमना पांगथोकलिब्रा हाइदुना येंगसिनदुना लाकलि हेना वामागी सेक्रेटरी पब्लिसिटीना खुयेक पीदुना थोकपा स्टेरोल अमना फोंदोरकलि सेरोल अदुना मखा तारदुना हाई येंगसिनबा सिगी मनुंगसना लमदम सिगी मफम खरना वामाना लौथोकिबा सतना कंगलोन कायना पांगथोकनबा शेम सनबा थौरम खरगी इमुंग मनुंगी मियोयसिंग वारी सानरबा मतुंग वखल तमिनदुना वामागी खोंजंगबु सौगतपिदुना कंगलोन चुमना मपुंग फाना होदोखरे मसिगी मतुंगदा लमदम सिगी मियोय खरना सोशल मीडियादा वामा मियाम लान उहननबा पाव क्या संदोखि मसिमक्ति ख्वाइदिगी लेबुक थीबनि हैजनिंगी मरमदि वामाना 10 हाउस तौरिबा मदि केक सारिबि इसिलिनाउ सिंगी सिनफमना खुथिंजिनमा लेजदे तौबतबु मितौ तंबा मानबा का हेन्ना शेल संगहन्दुना हौरकलिबा मिरोल नाकोइनना नत्रगना हाक्थेंगना अवाबा पीबदि यारोइदुगा मियोय खरना वामाना थौरम पांगथोकलिबा इमुंग मनुंगसिंगा लोना सेल लौबा मानबा ताबदा वारबा क्या संतोरखि वामागी इसिलिनाउ सिंगी मरक्ता असिगुंबा थौदोअसि यौरंबा खुदम फंगलबदि मतम साना वामागी इसिलिनाउ सिंगी मरक्ता असिगुंबा थौदोअसि यौरंबगी खुदम फंगलबदि मतम साना वामागी मयाय लोइसंग पाउ फाउबियु मदु नतबिदा
wakalna sagalaga wamabu mingsa thinaba miyam lan uhanana bo hona bo ramlabadi madugi mahi afaba khak oirai ngasi phabu waman leba ki thabak torakpa matamna miyam gi pukning nanaba thaba amata tawkidri ngasi gi wagi khongjang bu sogat pirakpa amadi thajaba thambirakpada tangai fadana wama gi hana gengsin kangluki leiriba miyai kun asigi mathakta ngasi wama mayai loising terada wama gi president moirang them nakhomana mayai tangbal laudra miyoi manga maga hapsinduna chapthokri hadi makasa tharak poina paujal pausi degi to perform red zone degi security force in lauthokna ba honara ko gi mayokta Bishnupur district maira pai bisna khongjang sangsingkhre state asida thokliba irang asi loidringai saira asida lok sabha mikhal gi mingda red zone degi security force in lengana lauthokna ba honara ko thawong bu yaningda ba phongdoktuna Bishnupur district ki maira pai bisna mafam kya ngarang numidang lambi da thoktuna khongjang sangsingkhre Presna phongba paur district asida Kuki khulai pai bisna toina landarak mafam oiriba kumbi kendragi saiton salan kunjenamadi thangnaba khulgi mera pai bisna saiton high school leiriba CRPF ki samaga maudraga taruk suba battalion gi Z company sakhibi yaroi hena ngarang numidang saiton high school gi gate amadi lambi meya da famjinduna khongjang sakhi khongjang adu saruk yakhibi songtham anandi kobi mera pai bi amana haikibada saiton salan konjinda leiriba khulsing asi Kuki khulsinga turel amakakna khanbani karama matamna Kuki sina landarakani haiba ngamdi security force leitaba tarabadi hausi hausi yumda hanjilakliba kunja sing leiba ngamroi maramaduna security force ngasi hairiba khulsing asidagi laphokki keno haiki kombi kendra gi saiton salan konjanamadi thangnaba khulsingi meira pai bisina saiton high school da leidiba CRPF ki samaga maudraga taruk suba battalion gi Z company gi CRPF personnel sing satnanaba hotnarakpada meira pai bisina haunaruba naidana hairiba khulsing asigi lambi amadi CRPF na leiriba saiton high school gi akoibada phatki loinana nakalanida ngaihak mukna bathoki adubu CRPF ki samaga maudraga taruk suba battalion gi Z company gi personnel sing adu mapam adu amuk hanjinduna leki hari amaramda Bishnupur kendra gi manung sana leiriba thinungai mamangda leiba CRPF ki humpuga taruk suba battalion gi personnel sing su ngarang hing mafam adu thadona ba gari sing thagdora ko maira paibi ima suna tidim lambi da tatuna salan kidre ima mana phongdora ko central force ngasi leibana Kuki kulai paibi sing nongmai paiba leptibani makoi chatkrabadi Kuki sing na tanja lauduna misimina thlakpe ai hairiba central force ngasi gi muhutta security force sing tharaktriba pawu leidiba central force sing chatpi yarai ki amarom dasu moirang kendra gi tera khongsangbi ibudau thangjing haraubungda leiriba saniga taraga mari suba CRPF ki battalion sungarang chatkidana ba tera khongsangbi khudek pida leiriba maira paibi ima sunga lambi da famjinduna mati hepsinduna central force lathokpa yaroi hena khongjang singki khongjang aduga mari leidana maira paibi man haikibada manipur da thokliba lana si matam khara lepani loibadi natri miyaw ngakliba security force ngasi leibigi ekoi wokha netana leiba ngamani iram lairamdaba matamda karamba fiumda lairami haibadu miyamna khangnarabani lana si loidri fawbri security force laukthokpigano tangai fadana laukthoktabi yadi hairagadi makhoigi mut sinana bahana tharakadabana ki makhasa tharak poina kangla pawrigi to paw urkhulda mizal laina sandokpa thingnari angang sing yamna naganba amasum launa ganba laina ama oiriba mizal laina asi urkhul district sandorakli haiba confirm tokhe masina maram oraga district asita leiba angang sing yumdagi mapan thokandana ba school thadana ba khankhre hiramasi matana press na phangma pawgi matung ina hairiba urkhul district mizal laina sandorakli haiba si district asigi senior medical officer ama oiriba district immunization officer Dr. Panja Loikhamna confirm torokhibani Dr. Panja Loikham gi matungina district asida mizal laina gi case asi ihan hanbu oina sayesi gi March taragama thengarapani mizal ni haina chingnaba case adugi sample March kun lawraba matung Guwahati da diagnostic tawnaba masum confirmation lawnaba sample thaki sample adugi result adu tha asigi mangada phangbaga loinana mizal laina ni haibisi confirm torokhibani result asi phangbaga parents singda angang singbu yumdagi mapan thoktana ba school da thadana ba madi masung mamanabi singda sanahandana ba notice amasu thokre hari amaromdana Maring Phurup na Meetei singgi mating pangi haibagi namada miyamdagi KDF na tax lawri Kuki NP Tingnopal district ki manungsana leiba sita village amadi
Samukom village the Kuki Defense Force KTF na Eastern Maring area da uwa madi sangila lunatic tori umiyoishingu Meetei gi posay huwan mani haiduna maral sisunduna text tobi gi tabak sa thariba si tawbigano haina Kuki gi mari lenaba organization sing the Eastern Maring gi CSO organization na appeal tarakli Rilram area Maring organization thadurak part chirol aman haidibadi Eastern Maring area da laron itik tauribani tauribasi Maring kangbu khakta natana atop naga Phurup Muslim isil inaw sing siyauribani masida Kuki Defense Force kangbuna Meetei gi posai huwan po oina maral sirak gibasi tawbigano masi yumpham yaudabani kairo lekai ama oina lairiba area sida Kuki Defense Force na irang sagatningbagi ohai wata toina sijinarakpa asi kari su kana purakre kari su khangjadraba lalun itik tawjariba miyoi singna nongma hek problem tholakpada nungsi chana walakani yariba makai Kuki gi marueba Kuki NPM organization sing atubada yengsin biu haidena su paus ta makata na phongdorakli tentak na miyam de headline na miyam na thamjagi Tagel United Progress Organization sinduna hui hawdong samaga mangada anti-rabies vaccine kapthokre hairi amaromdana Tamenglong district JDU gi thaupu wising yauna miyoi kaya Congress ta yorakpada harautiam okpagi thoram Congress bona pangthokre hainasu pawmunasu makhatanasu palakli amaromdana bill pibada deduction tawbigano All Tribal Contractors Association Manipur Headquarters Senapati ki Secretary Ringo Horeina Chief Engineer Red Infal ai festival piduna thabak subagi bill pibada maram sadana deduction tawbidana wa khankhre Sholosina haidibadi PIU na contractor singi thau amadi pungning hanthanduna maram sadana sara tarakak libasi tawbidana basu khangalakli ado haujuko ina di miyam pau su matanga sa lusinjarage amasu miyam puna no update leminasi